Actor Gokul Athokpam anticipatory bell yokre miyamna sakhang maikhangnaraba actor Gokul Athokpam maki loinabi Sonia Athokpam phubaga mari lenana Imphal West Women Police Station na lokhalakpa FIR amaga mari lenana hekta faba yadanaba anticipatory bell lokre Police tagi pangba pauna hai hokiba February 13 Palace Compound leba Hotel Castle da numidang birthday party ama matai manau yauminake mafam maduda makhoi ani ningai sangdana rakhe maduna maram oiraga birthday party adu loidringai makhoi ani mayum da halake kar manung da su mahaki loinabi bo Gokul na tamthina phuki haina mara siri mayum yauraba matung da su kar dagi chingtharaga yamna thina phubike pau adu phangmadagi Sonia gi imung manungge mioi sing lakuna Manipur Hospital da pukat ke hauzik su Sonia pakatpa thukatpana pik thanduna wakhal laina narakpadagi layengduna lairi thagdog aduga mari lenena Sonia gi apokpa wanglembam gunajitna police ta complaint tawrakhe masagi chahi 95 suraba langjinga soba maning lekaidagi Gokul hauzik anticipatory bell lauraga lairi Indiana Kuki Militant Sijin Naraga Ukhrul District Militanta irang thohanbani Nscn Naga Singgi ho namthanabagi pandamda India government na Kuki Militant Singh Sijin Naraga Ukhrul District Militanta Tangkhul Naga Singgi mayokta atamnana irang thohanbani haina Nscn na maral sikhrei luba sina thadorakpa chirol amana paladuna agency ki pauna hai February ni panda Kuki Militant Singh Sijin Naraga Litanda irang thokhan Kivadu India government kya khanaba tawrangi numit aduda security force na Takul Naga misam gi mayokta operation chathabada maikhum uf khivagi maram karigino haiba miyamna khangnaraba wafamni Assam Rifles misang mikai naiba moongda thabak tawkna Kuki Militant Singgi misang da leplaga Naga Singgi mayokta atamna operation chatharake Geneva Convention gi article 1 da yauriba crime against humanity gi chathaduna Assam Rifles na makhl kayagi mateng pangsinduna Kuki Militant Singh atamna Naga Singgi yum maithan ke International Humanitarian Law na yadaba thawong asi mipum khudimang na condemn tawpham to ihairi Kuki Militant Singh maning makha tawhalli haina maral siraduna Nscn GPR na Kuki gi loop Singna puwari semdokpaga lonena security force ke mateng lokuna Naga misang gi mayokta ka henba thawong tatharakibani haiba malengi mipum khudimang na khangnaraba wafam ni hairi Militant Singna Yetpadagi Indo-Myanmar border fencing it Thabak khumang sauksinna changsinba ngamdre yumthangnari balebak sing maru Oina Myanmar dagi an kaina mitop changsilakpa amasung nongmai yauna smuggling gi oiba thabak thoram singna ba Assam Rifles ki akanba section tawrangal loina Indo-Myanmar border fencing khabagi thabak chatharabasu haukiba tha anirom gi matam asi Militant Singna ngahak laitana ayet apan piba border fencing khariba jaga singda bom phumjenba amasung equipment kaya huran bana singbagi thawong kya chathabana border fencing ke thabak kumang sauksin bangamdri hari Indo-Myanmar border fencing ke project asibu yengsin bagi thabak toriba BRO gi maike dige phungdok libadi awang nongpok set single lonariba Indo-Myanmar border ge kilometer lising amachatu kani fohumdoi asige manungda kilometer kontra hena border fencing khare border fencing khabagi thabak chathariba worker singi damakta security force na maru Oina Assam Rifles team na mapung fana ngaksen bagi thabak chatharabasu ngai hak laitana Militant Singna ayet apan kya pibna border fencing khabagi thabak ase khumang sauksin bangamdre Haukiba February amasung tarani panda Indo-Myanmar border ge Tengnopal district ke manung chanba border area da Militant Singna IED tarama thoi phumjinduna plan tawrangke Militant Sing aduna border fencing khariba amade construction official sing chathok chasin tawba thingnaba bomb sing adu phumjilamkibane mamang sahi ki December tharaso border fencing ge saruk sing anirak hanna kakthat lambagi thokdok laikre mamang sahi ge August 13 amasung 15 da Tengnopal district ke manung chanba Indo-Myanmar border ki sarukta yungba fence pole sing kaktalam ke mapamadu thamba equipment kaya amasu huran ke Militant Singh ge maike dige ngai hak laitana border fencing khabagi thabak ase khumang sauksindana ba apan ba pibagi thawong sing chathai Indo-Myanmar border fencing ase maruaina militant amasung laloba sing laksinaba refugee sing sangsilakpa ngamdana ba drug amasung smuggling tawba
ngamdanaba Union Home Minister na paikhatpa maruoiba project amani adubu Manipur Mizoram Nagaland gi residence group Singna masigi tabak singda yamna toina apanba piri hauzimaki oina border fencing ki tabak ase Manipur gi Tengnopol amasung Sandan district ki area da ngaihak laitana apanba pibagi thakdok sing lei adumoinamak Surasampur district ki area singde border fencing ga mari leinaba tabak tauram singda ayetpa pibagi pau amata laite Mizoram gi oina su border fencing ki tabak ase hena khumang sauksinanaba mamang tha January 23 state asige khwaidagi sauba CSOR oiba Young Mizo Association gi mihu single lena Union Home Minister gi thakta mifam amasu pangthokre hairi CM Yumnam Kemsan halakre Ministry Expansion Datogadore Si Minister Oirakpagi Kasi Kol Oina Haukiba February Kunmathoida Delhi Zatkiba Si Minister Yumnam Kemsan Imphal da halakre Adumakpu Miyam na Mahak Hek halakpaga Ministry Expansion Torakani Haina Thazanakiba Dudi Khara Taptaraba Yai Handaki Si Minister gi Khongsat Asida Prime Minister Narendra Modi Union Home Minister Amit Shah Defense Minister Rajnath Finance Minister Nirmala Sitharaman Yauna Center gi lusingba mayam ama unarake Chief Minister unaba dadi Manipur mahausa gi fibam da hanjilakle haina paudambaga loinana makna paikhaliba thabak singi matangda su pautamkhe amade Manipur da lakpina ba haizake Ministry Expansion taptharakpagi maram karigino haiba sapsana haiba ngamdre adubapu center gi lusingba singna mangonda Minister Expansion taunabagi wafam amatta hairakpa laitabadagi matam khara tapthagadra haina lognarakpani tapthagadori bagi maram karigino haiba chapsana khangdragasu hauzik oiriba Kuki amasung maitei aniki unkatnabagi phibam asi phanayamna ingtharagasu center government na pamliba Maikei asomda laktaba sige oiramgadra haina khali maru oina Surasampur district amasung Tengnopol district lomda anouba lengak ama lakpagi harauba leitri masigi sumathakta government asina makhlgi MLA sing yauba natragana yaudabagi matangda su yamna mayek sengdaba leiri irang hekta makthokpa yabagi phibam leiri basi kamdawna kokhangadagi haibagi matangda Kuki gi CSO sing amasung Politician Singa Se Minister ga Tokhaina Unarauga Wari Sanahaning bagi apamba Center Government Leramba Yai Fibam Masina Maramoraga Ministry Expansion gi wapamasi Yausang Matung Pauba Sontagadra Haina Longnare Panbayabadi Se Minister ga Wasak Longminaki ba Deputy Chief Minister ani Amasung NPP gi Lusingba Amana Paigadaba Portfolio su Pitoktana Lairibani Bangladeshi kunma kanglon kaina changlakpadagi Mumbai da police na fare illegal immigration gi mayokta lokhatpa thorang ki saruka moina Mumbai da Vashoba police na thibo humbagi thabak sathabada transgender kunma thoi yauna Bangladeshi kunma fare haina official amana phongdokre police ki report amana hai Vashoba sakul sa Darga manakta police na akhanana chection thorang lokhat lingai gi tingnaningai oiba tho khara thengnake mafamadu da leiramba miyoi khara wahang paung tathabada kanglon kaina Bangladesh tagi changlakpani haiba mayek sengna khangbangam makhatana investigation chathariba maramna atai atopa miyoi kyasu phakibani haibigi thajaba lai hari senior police inspector Deep Sikha Warena Pongdokibagi Matung Inna Faraba Miyoi Singadu Bangladesh Tigi Kolkata Amade Mizoram Faraga Mumbai da Changlakibani Makoi Ayamba Hokiba Chahi Niparom India gi tongan ba mafam singda lerake Gujarat Amade Delhi na chingba mafam kharadasu kanglon kaina changlakpa Bangladeshi kaya marum lai haiba khangbangam le hari Exam da aranba pambai sijinaramba thengnarabadi masa masana daita pujagadabani hauzik pangtholiba bosem amadi kosem na loba class 10 11 12 examination da aranba pambai sijinaraba thengnarabadi maduda lokhalakpa thabakta masa masana daita pugadabani haina Khuman United Club and Merapai Association KUMCA Mayang Infan Haigum Women Wingi Secretary Thangjam Rebecca Leimana Phongdokre Paugi Bifam amada KUMCA gi President Asem Memsana Phongdokibada Yauksangi numidang pung 12 fawbada chongbiu nongalamdai fawba chongba tobigano Hauzik state asida thogliba lan loiba natri aikoina nungai thokpa yaba matam oidri aikoi pumnamak yamna seksina wakhan khantharaga kari tauksige haiba matamdu yorakle Tabal songba matamda yengba nungaitaba pakang laisabisingna mawong marin tadaba dress sepigano nupi masa laisabisingna tabal songba matamda khongrau selaga furit mawong tadaba
ꯁꯦꯠꯂꯒ ꯊꯥꯕꯜ ꯆꯣꯡꯕꯤꯒꯅꯨ ꯂꯣꯏꯅꯅ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯅ ꯆꯣꯡꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯂꯨꯐꯁꯤꯅ ꯈꯨꯗꯛꯇꯒꯤ ꯊꯤꯡꯖꯤꯟꯒꯅꯤ ꯐꯣꯡꯗꯣꯛꯈꯤ F-16 kaibada pilot sire Turkish Air Force ki F-16 fighter jet ama kaibagi thodokta pilot adu sire haina authority na phongdokre thodoga si Balıkesir province ke Bursa Izmir highway manakta thokibani Balıkesir da base over mapan suba man jet kaman ke aircraft adu ngasi ayu angan bada emergency landing tawna bahona bada kaikibani thodok thokpham da emergency team police amadi medical team sing sangsiduna tejin humjin bagi thabak tathari Balıkesir gi governor na phongdokhibagi matungina hojik fawba F-16 kaikibagi maram chap saba khangba ngamdri Turkish Ministry of National Defense na technical experts sing thajinduna flight data yengsin khibaga loina plane kaikibagi chap chaba maram khanglokna bahonari mapan suba man jet base command asi Turkish Air Force ke yamna maru oiba battalion ni Cobra Tiger amadi training squad drone singba command asigi makhada lei panbayabadi malengi oina F-16 fighter jet khwaidigi yamna leiba lebak singge manungda Turkey so mane hari drone attack chacharakpadagi Myanmar gi Mitkina airport thingjin kre February kunda Kasin Independence Army KIA amasung masiga satminari ba People's Defense Force PDF na passenger plane amada drone attack chacharakhraba matungda Myanmar gi military junta na Kasin state ki capital da leiba Milky da airport thingjin kre KIA amasung PDF na suicide drone sizinaraga Myanmar National Alliance ke passenger plane ATR 72600 da attack chacharakibani haina military junta na maral siki haukiba irai numit ki numidang da Myanmar National Alliance ki flight adu Mandalay tamna paina ba thorang tokibani matamdu da KIA amasung PDF na drone attack chacharakibana maram oiraga section wa thorang lokhotpa oina airport thinjin kibani drone attack adu da airport ki mafam camera sauna amang ata thoki karamba matamda airport asi amuk hana hangdoktuna mathau tawgadagi haibagi matangda juntana wafam amata phongdokpa leitre KIA nadi passenger plane da attack chacharakibagi thodok aduda senade amasung ngasi phawba micham miyam da attack tawba leikhidre haina sengdoraki